ꯂꯝꯗꯝ ꯑꯁꯤꯗ ꯇꯪꯗꯨ ꯂꯩꯇꯥꯕ ꯍꯟꯖꯤꯜꯍꯟꯗꯨꯅ ꯏꯪꯅ ꯆꯤꯛꯅ ꯂꯩꯅꯕ ꯑꯃꯗꯤ ꯂꯥꯟ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯥꯟꯖꯦꯟꯅꯗꯨꯅ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕꯁꯤꯡꯒꯤꯗꯃꯛ ꯄꯥꯏꯈꯠꯀꯗꯕ ꯈꯣꯡꯊꯥꯡ ꯀꯌꯥꯒꯤ ꯃꯇꯥꯡꯗ ꯒꯚꯔꯅꯔ ꯑꯖय ꯀꯨꯃꯥꯔ ꯚꯜꯂꯥꯅ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯂꯨꯆꯤꯡꯕ ꯀꯌꯥ ꯎꯅꯈ꯭ꯔꯦ꯫ ꯏꯝꯐꯥꯜꯒꯤ ꯔꯥꯖ ꯚꯕꯟꯗ ꯎꯅꯕ ꯑꯗꯨꯗ ꯑꯍꯥꯟꯕꯗ ꯒꯚꯔꯅꯔ ꯑꯖय ꯀꯨꯃꯥꯔ ꯚꯜꯂꯥꯅ IAS ꯄ꯭ꯔꯣꯕꯦꯁꯅꯔ ꯑꯅꯨꯅꯦ ꯑꯅꯟ ꯑꯃꯁꯨꯡ ꯑꯔꯕꯤꯟ ꯍꯪꯂꯦꯝꯒ ꯎꯅꯈꯤ꯫ ꯃꯗꯨꯗ ꯂꯥꯟꯖꯦꯟꯅꯗꯨꯅ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕꯁꯤꯡꯅ ꯄꯨꯊꯣꯛꯄ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯄꯣꯠꯊꯣꯛꯁꯤꯡ ꯑꯁꯤ ꯁꯦꯟꯗꯣꯡ ꯂꯩꯅ ꯃꯥꯔꯀꯦꯇꯤꯡ ꯇꯧꯅꯕ ꯄꯥꯝꯕꯩꯁꯤꯡ ꯊꯤꯗꯣꯛꯅꯕ ꯈꯪꯍꯟꯈꯤ꯫ ꯑꯃꯔꯣꯝꯗ CRPF ꯅꯣꯔꯊ ꯏꯁꯠ ꯖꯣꯟꯒꯤ ꯁ꯭ꯄꯦꯁꯤꯑꯦꯜ DG ꯔꯥꯖꯥ ꯁ꯭ꯔꯤꯚꯥꯁꯇꯚꯅ ꯂꯨꯆꯤꯡꯕ ꯇꯤꯝ ꯑꯃꯅ ꯒꯚꯔꯅꯔ ꯑꯖय ꯀꯨꯃꯥꯔ ꯚꯜꯂꯥꯒ ꯎꯅꯗꯨꯅ CRPFꯅ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯔꯤꯖꯟꯗ ꯆꯠꯊꯔꯤꯕ ꯗꯤꯄ꯭ꯂꯣꯏꯃꯦꯟꯠꯀꯤ ꯊꯕꯛ ꯑꯃꯗꯤ ꯑꯣꯄꯔꯦꯁꯅꯦꯜ ꯑꯦꯛꯇꯤꯚꯤꯇꯤꯁꯤꯡꯒꯤ ꯃꯇꯥꯡꯗ ꯀꯨꯞꯅ ꯈꯟꯅꯈꯤ꯫ ꯑꯣꯜ ꯃꯅꯤꯄꯨꯔ ꯕꯥꯔ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯃꯤꯍꯨꯠꯁꯤꯡꯒꯤ ꯇꯤꯝ ꯑꯃꯅꯁꯨ ꯒꯚꯔꯅꯔ ꯑꯖय ꯀꯨꯃꯥꯔ ꯚꯜꯂꯥꯒ ꯎꯅꯗꯨꯅ ꯍꯧꯖꯤꯛ ꯂꯝꯗꯝ ꯑꯁꯤꯗ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯊꯣꯛꯍꯜꯂꯛꯂꯤꯕ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥꯒꯤ ꯃꯇꯥꯡꯗ ꯈꯟꯅꯈꯤ꯫ ꯃꯗꯨꯗ ꯒꯚꯔꯅꯔ ꯑꯖय ꯀꯨꯃꯥꯔ ꯚꯜꯂꯥꯅꯁꯨ ꯄꯥꯡꯕ ꯌꯥꯕ ꯃꯇꯦꯡ ꯈꯨꯗꯤꯡꯃꯛ ꯄꯥꯡꯒꯅꯤ ꯍꯥꯏꯅ ꯊꯥꯖꯕ ꯄꯤꯈꯤ꯫